Combined Security Force की personnel सिंगना Moltingcham village Amadi Haotak Gelbung की akoibada chathakhiba tongan-tonganba search operation sigda Yamlaba Khutlai Kayamarum Phagatpa Ngamkhre search operation sing asigi matangda police dagi fangba pawmana hai ngasi ayu pung 10:45 taba duwaidagi sugnu police Kakchin commando unit amadi 38 suba Sam rifles ki apunba team amana sugnu police station ki manung chana leiba Moltingcham village ta search operation chathakhi maduda local met rifle ama lethot cell ama Chinese hand grenade ama grenade ki ama number 2 mortar cell wing ama 9mm की ahangba case tara mari insas rifle की ahangba case taret AK rifle की ahangba case mari 7.62 mm SLR rifle की ahangba case taret amadi .303 rifle की ahangba case mangana chingba polam kaya Phagatpa ngamkhre phagalaba polam singado makhata ba investigation की damak sugnu police station da sinakre hairi nakalamarom da Haotak Gelbung amasung salan konjil gi area da Khutlai paiba myoi sing amadi Khutlai Kayamarum Laire haibagi akaknaba pawma fangki pawtu hek phangbaga ngasi ayo pung 9:10 taba duwaida ani suba Maharegiment ki kalam 1 Kumbi Police Station Bisnupur Commando Unit amadi BSF E184 gi platoon amana hairiba mafam singasi koisilaga thamlaba matung search operation chathaki maduda Haotak Gelbung gi area dagi lethot ganama magazine amaga konaba karbainama 9mm gi live round manga 36 hand grenade ani pompi gun ani 7.62 mm gi live round tara combat dress ki furit ani amadi bulletproof ki blade ani Phagatpa ngamkhre haina pawsen makha tari